Madudagi thawbana nganbabu inthurami madudagi nganba nungjaw amada yaishenduna tarami tanza aduda Helloi adu amuk hana laami thawba nahakpu yama thagatli nahakna nasagi khandana atopagi mateng pangbagi matam amada paisa yamna paiba matai manaw ama leirami aduga mahaki masanupa thawba kauba amasu leirami thawba piklinghaidagi hauna matik mathawna yamna leiba nipa amani adubu nongma makhoigi yumda leiba thabak sunaba leiba nupa amada thawbana hairami kaka ai satan masatpa yamna pami adubu aikhoigi ima babanadi satki haiba yadi satan base yamna lubani haiduna aduna ai satan masatpa yani yaroi haibase amukta utke kaka lengdina sumna layu kakagi kok mathakta sem ase thammaga ai sem ase tena kapakki kari haiba ai siba tare adumaina tawganu wakhal khanthau ai nangna haibado yamna kijai ngamoi ko kaisu tawre kaka kiganu lengdina dom layu ai ten ase kapakki he sor aibu amukta kanbiu adudagi thabak sunaba leiba midugi makok tamna ten kapada semduta palami madu ubada tabak sunaba leiba nupa adu kimankhibana leimaida haitherami nang yam pangdi tienduna panbasu nattabasida amuk tubiga tawi tanja aduda thawbugi mama mapa su laami ibungo nangi kakada nangna amu latna biribra aina aigi haisingbodo kaka asida utpanida imagi ibungo karido nangna dumaina tawidubo karigumba nangi tienduna nangi kakada palamlabadi ma siroidro karisu tawroide ima ai ten kapa yamna hai soye khangaga kapibani sa tanbado hajinbadi kanai aikhoigi chanaba thaknaba awatpa amata leiba nate aduna sa tanbagi thabakto mara leitaba sasing ado hatlaga kari kana doino napana haibase yamna chumi aikhoigi anakpada lariba jangal asisu sa amata leitrabagumbani oiningba oisanu ai sa tanba lepadi ngamoi aina yamna pamjaba thabakni yare to mama aikhoina haiba tagadaba anga nate mana thokpa tawrasanu thawba napa ase sawise uredana nang gyan tadaba tawganu ko masigi matungdagi thawbana mayum thadoklamlaga sa tanba jangal lomda satkirami mana asum lakpada nganba kauba atokpa sa tanba nupa amaga thengnarami nganbana ten kapa uraga thawbana karemnaraga hairaklami kuiyena thengnakhidaba nangdi hanadawna hojik fawba ten kapa fajana hairamdrina nanga ngasi amu thengnabasida isase tawhongba khangdabaginida nangna haijedraga aingonda tainariba nang aingonda singnarira nangondaga singnajabaga nateda aidi asum madum haijabani ngaibada kalu nongmadi nang ai khutta maithiba soidrabani ai so numito ngairibani matam aduda thengnarase asi haramlaba matung thawbana jangal manung lomda changsinkre mana arapada saji ama leiba urami saji adusu asamba saji amadi oiramre madu sakti leiba saji oirami karamba makhalgi sajino asibo masuje langtrika langemi aina asukuina sa talakpase asiguma saji amukta thengnadri asi haramlaga thawbana saji aduda tena kapami maduda saji adu palami aina kapa tenbu soi haibrane kamdawi nang paledana ai mafam asida siba tare ai isagi karimta tawba ngamamdre nangbu nasaga leibro karigino nangna aibu hatibase aina siraga aigi isabu kanana yengsinbigani aibu nangna hatpagi aina lamhui oina olhangani aduga aigi isabu yokadabani mahakna mapung mare fadri fawba karigumba aina haribase nangna yadrabadi nang punchi supa lamhui onduna leiro nang haibado ai yaba ngamoi adubu thawba mi olambadagi lamhui onduna senkre tanja aduda saji macha adu mamagi manata laami imagi matam lore imabu minungsi khangraba satanba miyoisingna hatpirame ima aibu thadokpa satpa yaroi nang adumaina tawgano saji mama adu siningda
ꯃꯆꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯁꯤꯈ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯂꯝꯍꯨꯏ ꯑꯣꯜꯂꯤꯕꯁꯦ? ꯑꯩ ꯃꯁꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯊꯧꯕ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯝꯍꯨꯏ ꯑꯣꯟꯒꯅꯤ ꯈꯪꯕꯗꯒꯤ ꯁꯖꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯔꯒꯅꯤ꯫ ꯊꯧꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯁꯖꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣ꯫ ꯅꯪꯅ ꯆꯥꯅꯕ ꯅꯥꯄꯤꯁꯤꯡꯅ ꯈꯤꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤꯡ ꯆꯥꯕ ꯁꯥ ꯃꯌꯥꯝꯅ ꯆꯥꯕꯤꯈ꯭ꯔꯅꯤ꯫ ꯍꯣꯏ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯒꯦ꯫ ꯊꯧꯕꯅ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯅ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯩ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯀꯩ ꯑꯃ ꯑꯩ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯩ ꯀꯩꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯖꯤ ꯑꯗꯨꯅ ꯂꯥꯛꯑꯝꯃꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯊꯧꯕꯅ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯅꯕ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯁꯖꯤ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯅꯪꯒꯤ ꯆꯥꯅꯕ ꯑꯩꯅ ꯄꯨꯔꯛꯂꯦ, ꯆꯥꯔꯣꯁꯦ꯫ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯕꯤꯔꯛꯄꯒꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯔꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯛ ꯁꯦꯟꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯑꯁꯣꯝꯗꯅ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯍꯜꯂꯛꯇꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯅꯪꯕꯨ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯁꯣꯛꯄꯅ ꯂꯣꯏꯔꯅꯤ꯫ ꯑꯩꯅ ꯏꯆꯥꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯏꯆꯥꯗꯣ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯛꯑꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯃꯥꯕꯨ ꯀꯔꯤ ꯆꯥꯔꯒ ꯂꯩꯔꯝꯒꯅꯤ? ꯑꯩꯅꯗꯤ ꯃꯤ ꯑꯍꯦꯟꯕ ꯀꯌా ꯊꯥꯗꯨꯅ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤꯗ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯑꯍꯦꯟꯕ ꯃꯤ ꯀꯌా ꯊꯥꯈ꯭ꯔꯕꯅꯤ ꯃꯥꯕꯨ ꯊꯤꯕ ꯐꯪꯅꯕ꯫ ꯏꯃꯥꯒꯤ ꯊꯧꯕ, ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ? ꯏꯆꯥꯕꯨ ꯎꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯛꯑꯦ꯫ ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯍꯦꯟꯕ ꯃꯤ ꯊꯥꯗꯨꯅ ꯌꯥꯝ ꯊꯨꯅ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯩ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯃꯣꯏꯅꯁꯨ ꯑꯩꯕు ꯌꯥꯝꯅ ꯎꯅꯤꯡꯂꯝꯒꯅꯤ꯫ ꯃꯣꯏꯅ ꯑꯩꯕు ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯌꯨꯝꯗ ꯆꯠꯄꯗꯤ ꯌꯥꯗ꯭ꯔꯦ꯫ ꯁꯖꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯩꯒꯨꯝꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯣ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯁꯖꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯒꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯊꯧꯕꯅ ꯁꯖꯤ ꯃꯆꯥꯅ ꯆꯥꯅꯕ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄꯗ ꯅꯣꯡꯃ ꯃꯍꯥꯛꯀ ꯈꯠꯅꯈꯤꯕ ꯉꯥꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯪꯕꯨ ꯉꯥꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯊꯧꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯛ ꯅꯥꯄꯟ ꯇꯧꯕ ꯅꯪ ꯉꯁꯤꯗꯤ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯀꯩꯒꯤꯅೋ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯑꯩ ꯍꯧꯖꯤꯛ ꯂꯤꯕ ꯉꯝꯃꯔꯣꯏ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯄꯥꯝꯃꯤꯁꯦ? ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯩ ꯍꯥꯟꯅꯒꯨꯝꯅ सा ꯇꯥꯟꯕ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯁꯖꯤ ꯃꯆꯥ ꯑꯗꯣ ꯑꯩꯅ ꯃꯥꯕꯨ ꯆꯥꯎꯕ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯂꯝꯍꯨꯏ ꯑꯁꯤ ꯍꯥꯠꯀꯦ ꯇꯧꯕꯅꯤ꯫ ꯂꯝꯍꯨꯏ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯍꯨꯏ ꯑꯁꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯩ ꯃꯗꯨ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯂꯝꯍꯨꯏ ꯑꯗꯨꯕు ꯇꯦꯟꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯣꯟꯈ꯭ꯔꯕ ꯊꯧꯕ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯄꯔꯥ ꯇꯝꯕꯤꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯁꯨ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯊꯧꯕꯅ
ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯆꯦꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯎꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯪꯒꯤ ꯆꯥꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ, ꯆꯥꯔꯣꯁꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁꯣꯛꯂꯕꯔꯣ? ꯃꯇꯧ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯇꯦꯟꯅ ꯀꯥꯞꯄꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯥꯔꯣ꯫ ꯊꯧꯕ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯥ ꯇꯥꯟꯕ ꯑꯃꯅ ꯀꯥꯞꯄꯛꯄ ꯇꯦꯟꯒꯤ ꯆꯩꯅ ꯑꯗꯨꯒ ꯃꯃꯥ ꯀꯥꯏꯅꯍꯧꯔꯕ ꯁꯖꯤ ꯑꯃꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯖꯤ ꯑꯗꯨꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯦ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯗꯕ ꯂꯩ, ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯃꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ꯫ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯤꯕꯁꯦ? ꯑꯩꯗꯤ ꯈꯪꯗꯦ, ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯅꯍꯥꯛꯀꯤ ꯅꯃꯥ ꯍꯥꯠꯄ ꯃꯤꯁꯛꯇꯣ ꯑꯩꯍꯥꯛꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯊꯥꯖꯗꯦ, ꯅꯪ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯩꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯅꯃꯥꯅ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯥꯎꯔꯦ, ꯅꯊꯟꯗ ꯍꯤꯡꯕ ꯉꯝꯂꯅꯤ, ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ, ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯖꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯊꯧꯕ, ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯆꯩꯅꯥ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯅꯕꯗꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯄꯤꯕꯤꯔꯒꯦ꯫ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ? ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯧ, ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯅꯕ ꯄꯥꯝꯕꯤ ꯑꯗꯣ ꯇꯥꯛꯆꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯔꯣꯏꯗꯕꯗꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ꯫ ꯊꯧꯕꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯉꯥꯟꯕꯅꯁꯨ ꯊꯧꯕꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯊꯤꯔꯛꯄ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯅꯪ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯄꯒꯤ꯫ ꯅꯪꯅ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯦ ꯂꯧꯒꯦ ꯈꯜꯂꯤꯕ, ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯄꯥꯝꯕꯤ ꯑꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯧꯔꯒꯅꯤ꯫ ꯉꯥꯟꯕꯅ ꯊꯧꯕꯗ ꯍꯥꯠꯅꯕ ꯇꯦꯟ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯖꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯦꯟ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯦꯟ ꯀꯥꯞꯄꯛꯄꯗ ꯊꯧꯕꯗꯤ ꯇꯦꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ꯫ ꯃꯗꯨꯗꯒꯤ ꯊꯧꯕꯅ ꯉꯥꯟꯕꯕꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯑꯩ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯅꯪ ꯁꯤꯕ ꯌꯥꯔꯣꯏ, ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯤꯡꯍꯟꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯕꯤ ꯑꯗꯨ ꯁꯖꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯖꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯇꯧ ꯀꯝꯗꯧꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯤꯕꯅꯣ? ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕꯅꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯄꯥꯝꯕꯤ ꯑꯁꯤ ꯄꯤꯔꯛꯂꯤꯕꯁꯦ? ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯝꯍꯨꯏ ꯑꯗꯨꯝ ꯑꯣꯜꯂꯒ ꯂꯩꯔꯒꯦ ꯈꯜꯂꯕ꯭ꯔꯥ? ꯅꯪꯅꯕꯨ ꯍꯤꯡꯒꯅꯤ ꯍꯥꯏꯔꯕꯗꯤ ꯂꯝꯍꯨꯏ ꯑꯣꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯊꯧꯕ, ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯈꯟꯗꯅ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ꯫ ꯑꯁꯦꯡꯕꯗꯤ ꯁꯖꯤ ꯃꯃꯥ ꯑꯃꯗꯤ ꯁꯖꯤ ꯃꯆꯥ ꯑꯁꯦ ꯑꯩꯒꯤ ꯁꯥꯌꯣꯜꯅꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯌꯥꯖꯗꯨꯅ ꯑꯁꯣꯏꯕ ꯑꯗꯨ ꯁꯦꯝꯗꯣꯛꯆꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯔꯣ꯫ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯕꯒꯤ꯫ ꯃꯗꯨꯗꯒꯤ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯊꯧꯕ ꯑꯃꯨꯛ ꯍꯟꯅ ꯊꯋꯥꯏ ꯄꯥꯟꯕ ꯁꯥꯁꯨ ꯍꯥꯠꯈꯤꯗ꯭ꯔꯦ꯫